Litan manakta tear gas kapada economy blockade teramba nupi manga sokle kokine ambush torokpada FCI gi seng puba truck driver Sire police constable amasu sokle National Highway number 202 Impal Urkul lambi gi Sangkai Koki village da lambi thingjinduna economy blockade toramba koki sing tangkai bada Manipur police amasung rapid action force tear gas cell sing kapada khongjangda yaw nupi manga sokle miyam jangduna nungna thomjanbada truck gari singi wing seal kai kre Tagdo adugi matang da phangwa pawn hai Urkul district leiba miyamna phangnaba Manipur lengana sinduna FCI gi sengsing thiluna ba Urkul district police amadi central force na thodang pikhi kango asina sengchak puba truck mari manga ronglena Urkul gidamak lakpada nupi amasung nupa khrana sangkai da lambi thinglaga leiramkhi lambi adu uwa phajanduna thambatana tana makhoi myam changduna leiramkhi Police na makhoi bus chatkhinaba haibada takide aduna maram oiraga rapid action force amasung police na tear gas cell sing kaptuna miyam adubu tangkhaiba horakhi mafam aduda leirama miyam na su security post ki gari sing da lepalitana nungna tarakhi amasung truck gari sing aduda nungna thalandarakhi mafam adu lantotna lala matungna ti am kasom yoromdai da koki terroristing oigani haina singnaba miyoi kharana siktagi nongmai round kaya among caption dana security force amasung truck sing aduda ambush toraki tuni yana police amasung central force na kuthan ki adubu terroristing adu phana kuina nongmai kaptuna laiki koki sing aduna nongmai kablak pada truck adugi driver panduna khutaka siki adugi Urkul district police ki constable amana makhongda nongmai maruna panduna soki Laikidaba civil driver adugi mamingna Nitish Kumar kawi mahak West Bengal gi Hooghly district tagini apopa gi mamingna Divas Kumar kawi mahak FCI gi sengsing pudna truck WB 15C 2403 gi driver ni aduga hujik Jennings Hospital layang liba Manipur police ki constable adugi mamingna Desingam Maringmai kawi mahak ki constable number na 190558 ni Urkul police station da attest tawraga lebani Todo adu tokro matung da henwa police kangu amasu kre central posting lena manak na poda labor from sing the thihum with tabuk chatari haidi July manga the drop electoral roll fonglagani say siki July manga the drop electoral roll fonglagani hani Impal West district ki election officer mayang lambam Rajkumar Singh IAS nas pungtokre Lapet pada labor Impal West ki DC complex sa pangtok ki paw info amada mang hai say siki July amada qualifying date oiraga Manipur special intensive revision pangtok na ba elections commission of India na khangalakle bot hada bagi sahi matang suraba miyasing electoral roll da yahon bagaloyana eligible oidaba miyasing lokthok na bagi pandama thorang se lokot pani me kundagi hiram asiga mai lena sam sabolena training amasung breathing asing bagi thabak thoram sing loisale me kontratagi but 11 officer sing jun kunipan phawbo district asig yumthong khuding sangdana mikok thibagi thabak chathaba horogani July manga da drop electoral roll phoglaga July manga dagi August mari phawda claim amasung objection tawbagi matam piri September ani phawda claim amasung objection gi matang da kupning salaga September manga da final electoral roll phoglagani haina sumana pungtorli Nipsa gip ke lokthok na ba Soo Abrogate Twgadbani ansam taksalakli KNFP gi chairman gi loina bi P Nipsa gip sen deputy CM phamdagi lokthok po loina kuki militants gi khuyek pinari ba Soo Abrogate Twgadbani haina all nanga student organization Manipur ansam taksalakli lubasin na pungtorok po chayol amada hai me kunipan da ansam gi hanagi lusing basing loina Manipur da hujik orakliba phim amasung Soo khuyek pina duna leiriba kuki militants na leilong baipai village dagi liangmai naga taranipan phajan ki bagi matang da kupna khana nei naki hojik phawda pastor ani yauna liangmai naga toro ki lepham puthopangam dana state lenga ki thongbu lupasina kanwong da yang da phongtorali Manipur lenga na ngachidagi parga numit mari ni manung da naga misa manga thado hananaba thorang lakhut kadabani kariguma matam asigi phaw manung da misa manga thado onbangam drabadi naga singna Manipur lenga boycott tawno phirep loro payai lenga sogot payawri ba naga MLA sinju purup asigi interest lenga sogot pa ton bayai hairi Maharashtra hu senba youth aludagi miyoi tarahumdai Sire Maharashtra ki Pune amasung Pimpri Chinwat hu senba youth aludagi miyoi tarahumdai Sire Pimpri Chinwat city ki police commissioner Binay Sobe na hai potyan torba youth sungba amasung yombagi thabak da senba miyoi mga police custody da leire atopa miyoi ahum amana state excise department ki custody da leire thogdok asida mapungoina senabani haiba Yogesh Wangkhet kauba miyoi amagi mathakta Bakodi police station FIR ama
फाइल तौदुना थिजन हुमजन gi thabak chataba hokre Maharashtra Chief Minister Devendra Fernandes na hu chenba amasung potyan yawa laron gi thabak toriba mi singi mathak takanba thabak lokotnaba pune amasung Pimprit Chinwet gi Police Commissioner da yathang pikri crime branch na thodo sigi matang da kupna thijan baglena maralai be mi punamak phana honari State Excise Department gi Superintendent of Police Atul Kanade na phongtorapagi matung in state asigi tongan phom kya da mi kharana yuda khudong thinai oiba methanol ko chemical ama yansan bi thong chathare hairi leikhidaba naga ama leiron chana honari ngai da kuki militants na nongmai kapsal kri urkulambi gi TM ko song maya da tangkul naga ama leikhidaba gi aroi matho manga pangthokna honari ngai da kuki militants na nongmai kapsal kri hairi adu bulai phabadi kana amata so open yaukide hairi pawsen makata na hairi badi kidney da anaba amana maram orga leikhidaba hal ama aroi matho manga pangthokna ba miyam na awaba hutopagi thoram pangtholingai da TM ko song khulen asigi maya nang leiba Palaijat hariba khul asidagi kuki militant sing aduna attack adu sutarakibani kuki sing nomai kapsal kiba aduna maram oiraga aroiba mathau manga pangthokna mafam aduda dili myam sing adu kaiduna senaki Palaijat hariba khul asi IDP yauna kuki gi yum khara khaktamak taba apiba khul amani hariba khul asigi kuki militant sing aduna cemetery da leiron chanan honariba sing aduna nomai kapsanduna attack adu sutarakibani hari kuki militant sing aduna attack satarakiba adu manak nakpada leiba Central Security Force ki makaidagi handuna nomai kapna chingba amata tokide asina maram oiraga mafam asigi miyamna Central Security Force ki tawngsing adu yamna kanna yaningdaba phongtorakhi thabak mayam launa ba cabinet warip na kre horticulture ki post chani ga marpuni thoi health ki nurse chama ga humdra humdoi loba ya kre Chief Minister Yumnam Kem Chana Chair logdana Mantri Pokida leba no Chief Secretary ki office ta cabinet ki pham pangthoktuna tongan ba department sing ki thabak mayam ama launa warip lokre cabinet ki pham asigi matang da phangwa pauna hai Department of Horticulture and Soil Conservation Government of Manipur gi Group B Group C amasung Group D gi tongan post chani ga marpuni thoi contract oina launabagi aya pikri Mr. Janatana Family Welfare Department gi oina auxiliary nurse midwife ki hangduna leiba post samaga humdra humdoi lonanaba ngasigi cabinet infamna warip lokre Imphal jiraba lambi pangthokpada soonlaba Tairen pokpigi tangmailong phabagi thonggang maponda konba imung amomda lupa lising humdra one time installment humanitarian assistance oina pibagi ofom su cabinet aya pikri Nonia district Imphal lagi jiraba phawa national highway number 38 paktok chakthok hanbagi matangda omsuba package ki oina kilometer 2.4 rong konba from the hectare 3.972 park sawalam leinabagi matang da su warip loki Kongsang railway station gi approach road kam goods circulation area semkotna binapta lam leinaba direct purchase committee PDC semnabagi matang su cabinet warip loki SASCI gi makhada loktak ta luxury resort semkot polena tourism gi project pakanabagi matang su warip loki Bisnupur forest division gi oina range forest office chanabagi ta business forest office ta lampi nabagi matang da warip loki Imphal West district ta ayus gi dispensaries ama sanaba director ayusta lampinanaba hainasu cabinet warip lokhi